Akisbani Imphal, Nolini Devi na pau pajari, ahanbada maruiba pau. Manipura COVID-19 na nabadagi siba migi masing leptana hengalakli. Ngasi mera hau sungba numit ni, numit asina lakbada Mukhyamantree N. Biren yauna lujingba kaya na yaipa paujel pidi. Amasung, leibak asida COVID-19 na nabadagi parupagi sang sada marputara mathoy dasmik ama mga yaude. Leibak asina malim gilaiset oiriba COVID-19 gi mayokta punna amata oina lanteng nari. Lamdam asigi miyamna sakang narba miyoy kaya nasu lanteng asida mai paknabagi damak Akasbani Imphal gi ipaw gi kutangda mipung kudingmakna araiba tawong ahum face mask uppa amaga puttaruk lapna na leinaba mai mit amadi khutsa toina hamdoktuna tarutanana thamnaba apil tawri. Sangnarapi model amasung Manipuri film actress Kripalakshmi Gurumayumna laichat asidagi ngakthoknaba tangai phadaba chatna kanglon sing ngakna chatminanaba miyamda apil tawri. Ahanba waqtada All India Radio batabiriba khwai miyam pumnamakpu Kripalakshmi Gurumayumna ikoknuna khurumjari. Hauzik lepalaitana sandorakliba virus COVID-19 asidagi ekhoina mataw karamna ngakthokani haiba niyom ahumkhak ekhoi punna ngakna chatminasi. Ahanbada ekhoini yumdagi mapan hekthoke haiba taragadi face mask sungshoidana sizinabigedabani. Anishubada mi amaga gi marakta foot tarukki social distancing ngakna chatbigedabani. Ahumsubada sapon natraga hand wash sizinabiduna khut sa ningthina hambiba. Yumgi akoibagi phibam taru thambiba. Ekhoi pumnamak laina asidagi lapthokminarasi. Amuka hana Kripalakshmina khurumjari. Hauzik mapung oiba pau. Manipur ngarang COVID-19 na naba miyoy mari nauna sikiba kalwenana apunba sikiba masing chama humpo mari sure. COVID-19 command control room na ngarang numidang wedam thokiba zerol amada hai. Haukiba pung kun mari da miyoy chani kun mathoy nauna COVID-19 positive oiba thengna kiba kalwenana apunba case masing lising tara nipan chani humpo tara nipan sure. Hairiba matam asida miyoy chani kunithoy laina asina nabadagi fagalaki. Naba fagalapagi sangsada humpo tara mga dasmik mga talaidi. Raija sida hauzik active case lising mari chahum chupna ahum leidi. Ngasi mera hau chongba numit ni numit asika mari leinana Mukhyamantree amadi atay lujingba kayana miyamda yaipa paujel pidi. Mahaki paujelda Mukhyamantree N. Biren hai machin mana oiba amadi apunbagi saktam utpana kumayasigi mapung oiba saktam ni. Masina lamda masida leminari ba tungan ba kanglup singi marakta yelahungai dagi hauna nungsi sana na leminarak ba adu utli. Kumayasina lakpada tungan ba kanglup singi marakta nungsi sana ba amadi apun bagi saktam hena jasinahan na ba hona minarasi hai naso Mukhyamantree na haidi. Mahaki paujelda Manipur Bidhan Sabha gi Adhyaksha Yumnam Khemsa na hai. Kumayasi lamda masiki tungan ba kanglup singi marakta nungsi na ba amana amapu ikai khumna ba amasung amata oibagi mahausadagi leraklaba mari adu nauhongna na ningsing halle. Works Mantri Thongam Biswajit na mahaki paujel da hai. Mera hausung bagi thauramasi matam kayagi mamangdagi sing amasung tamgi miyam punna saruk yamina duna machin manau amadi amata oibagi wakhalonda pangthokduna lakli. Kumay asina kanglup kayagi nat chatnabi amadi pizet chakcha yokhatuna thambada chauna mating oide. Consumer Affairs Food and Public Distribution Mantri Thoksom Saitabartana mahaki paujel da hai. Kumay asina yelhongai dagi kundamina rakliba raija asigi kanglup kayagi marakta machin mana oiba santi amata oiba amasung apun bagi saktam sagatpada chauna mating oide. Kumay asina lakpada phataba wakalon amadi aranba thawong pumnamak thadoktuna hena nungayai phaba lamdam ama purakpa oirasano. COVID-19 bu maithiba pinaba tangai phadraba chana kanglon sing ngakna chatnanaba Mukhyamantree Nongthom Biren apil tawri. Maki Secretariat pangthokpa tungan ba society amadi association singda COVID-19 gamari lenaba poster pamphlet amasung leaflet na singba sing yenthokpagi thoramda ngarang mahakna hai. Raija sigi manung hunjinba mafam singda leidiba miyoy singda COVID-19 gi matangda ningthina bhab tahanaba local club sing civil society organization sing asa worker na singba yawgadaba anoba office ama masigi toll free number ga loinana hangdoklagani.
COVID-19 dagi miyam bu kanjanaba tangai phadraba chatna kanglon singak na chatnanaba miyam da paksana wakal tahanabagi pandamda Pradhan Mantri Narendra Modi na hawdokhiba jan andolan campaign rajya sigi mafam kaya dasu leptana pangthokli Kabui film ki saknaraba actor Johnson Goldmaina laichat achidagi ngakthoknaba tangai phadaba chatna kanglon sing ngak na chatnanaba miyam da appeal tawratuna khai Coronavirus hariba laichat asidagi ngakthokse hairagadi aikoina yumdagi mapan thokpa matamda mask sijinasi khutsa hamdokpa matamda sabona pajana hamdoksi natraga sanitizer use tawsi aikoina mirakta tinba matamda social distancing maintain tawsi aduda natana government gi protocols norms amasung SOP follow tawsi adu airagadi hariba laichat COVID-19 asidagi aikoi ngakthokpa ngamgani Lebak asina Iron Man haina khangnaba Sardar Patel gi chamani phumanga suba mapok kumon palan ngasi pangthokli numit asi lebak sin bathungbada Rashtriya Ekta Divas haina su palan tawri palan thorum asika mari leinana All India Radio News na masigi archives tagi Sardar Patel na pikhiba bhasan singgi warol sandokani Akasbani Imphal gi ipau kangbuna su ngasi ayuki pung 8:35 chatpa matamda Sardar Vallabhbhai Patel gi punsi wari da yumpham oiba akhanaba thorum ama sandokani Aistingo MLA na hairi paisa kharabu yaurabadi lamhangda hekta taduna leirambagi satnabidu ngasidi phungawari oina lina bahaurakle Imphal West ki loitang khunawda ngarang BJP sakmai mandal ki office hangdokpagi thoramda Sri Dingo na waphamase phungdokhibani Pradhan Mantri Narendra Modi amasung Mukhyamantri N Biren gi lusing makhada sathariba lengak sasanna miyamgi punsida hingbagi anauba mahau ama piba ngamle tabiriba pawasi Akasbani Imphal dagini Lebak asida COVID-19 ki active case lak taruki makhada leire hauzik active case ki masing asi lak manga lising marphutara mari oidi Haksel Mantralay na hai active case ki sang asi apunba positive case ki sada 3.ahum manga khak oide Lebak asida COVID-19 anabadagi pharakpaki sang sada marphutara mathoi dasmik ama manga yaure haukiba pung kunmari da COVID-19 ki anaba lising yang khaitaret hena naba phakhi Imphal dangasi phongba pause singi maru oiba pausingi damak haujek Ngangom Kiran leire Kiran Thagachari Nolini Imphal ngasi phongba pause singi maru oiba paukhra panba tarbadi COVID-19 gi mari lenbo pausing masung marak ki mikhal gi bot khomba gi thabak kan khanarakpa gi pausing asin haibatai Irai bakta mioi mari amaga siduna COVID nasiba sama humpu mari yaukhre naungna chani kunmathoi positive oire haina ahanba headline tawri Isel Express ta Saitu Kendra da NPF ki Minister MLA singna BJP ki vote khomkhre Manipur da Maitai Pangal Koki Naga khairaga politics tawba Congress kumba party amuk halak halaroi shaiba Sri Biren gi wafam na ahan headline tawri Congress na sasan pairing ai da kari tawrumbagi haina Biren na miyam tinfamda hek lauri basi nokningi haiba hanagi Mukhyamantri Sri Ibobi gi wafam na pauchi asigani shuba headline tawri Huyanlan fauda COVID-19 thengnabada lupa crore hompunito sizinakre naungna siamlaba SOP lauthok lagani haiba Chief Minister gi wafam na ahan headline tawri Narol gi thodangda COVID-19 dagi ngakthungnaba SOP ama athubada siamna bohonari Ayushman Bharat amadi CMHT COVID narba singna sizinaba yargani haiba Chief Minister gi wafam na ahan headline tawri Pawnaphamda coronavirus lakshinana bohanabada government na lupa koti hompunito shading tawkhre laikai gi thakta chathagadaba SOP ama siamnagani masi numit kunidang inminnabada soidana COVID lakshin mangamgani haiba Chief Minister Biren gi wafamna ahan headline tawduna phongli Public Affairs Index ta Manipur negative score tawduna yamna phibam sokpa state oiri haiba pawmasu pawchi asigani suba headline tawri Sangai Express Manipuri da mipum kudimak daito logadabani haiba Chief Minister gi wafamna photo ga konan ahan headline tawri mi mari laikidre laikidaba samuhum mari sure haiba pawmasu pawchi asigani suba headline tawduna phongli Sana lebakta mapanda chaludaba mioi chani taret yauna chani kunmathoi positive oire haina headline tawduna phongli Sangnai raba aiba sagol sem Indra Kumar laikidre haiba pawmasu pawchi asigi anchor kalamda photo ga konan phongli Imphal Free Press ta CPI na Manipur da phamung chawnga leigadaba COVID-19 hospital ama thamnanaba dabi tawgi paw phongni Morning Bell da COVID-19 gi layingbada CMHT na cover tawragani haina headline tawduna phongli Manipur Mail da anobu COVID case sani kunmathoi thenaki sani kunithoi nawa phaglaki marina siki haina headline tawduna phongli People's Chronicle da COVID-19 ge virus lakshin bangamna naba anobu SOP samlagani habisi minister ge wafam headline tawri Sangai Express English da COVID-19 CQ masing sam humpumari sukre haina an headline tawduna phongli Nolini
Thagasari Kiran. Loisilakpada COVID-19 dagi ngakthoknaba face mask upa phut taruk lapnana leiba khutcha amati maimit tarutanana thamba haiba achamba thawong ahumasi ngakne chatpinaba amuk hana ningsingjari. Aroibada maroiba pau amuk hana. Manipura COVID-19 na nabadagi siba miki masing leptana hengalakli. Ngasi mera hausungba numitni numit asina lakpada Mukhyamentri N Biren yauna lusingba kayana yaipa pausel piri amasung lebak asida COVID-19 na nabadagi pharakbagi sang sada marpu 18.9 yore pauloi jare.